JAC against the missing of Avinash Maibam and Ningthozam Anthony Nangasi phaoba mangraba miyoi anige langla langzil fangdana lairiba si yaningdaba phongdoktuna November 10 gi ayuk pung 3 dagi nungthil pung ama phaoba Manipur pumba bandh laothokraba matung lenga ki maikaidagi positive oiba response amata laktabadagi JAC na kaukiba bandh tang 10 gi nungthil pung ama phaoba makhatana sangthakre ngarang miyam gi oiba mifam ama JAC na sinuna pangthoktuna khanaraba matung bandh kaubagi warep asi lauki Makhatana bandh asada Manipur da lairiba mipum kudimana sintha lepiduna lekai da wakal mifam famduna bandh asi saruk yabiu haiki Makhatarapa khongjang oina November 12 gi ayuk pung 9 tabada Akham football ground da mifam ama pangthokani hariba mifam asida JAC na thiba khangdana lairiba mahairoi anige makhataba khongjang singi matangda khanagani amadi November 9 da lekai da wakal mifam famina basu JAC gi maikai dagi appeal tawrakibani ngasi pangthokiba paugi mifam aduda JAC gi maikaidagi November 10 gi ayuk pung 3 dagi nungthil pung ama phaoba Manipur pumba laothokraba matung lenga ki maikaidagi positive oiba response amata laktabadagi JAC na kaukiba bandh adu tang 10 gi nungthil pung ama phaoba makhatana sangtharagani hairi